West ki manung channel LEIBA THAROIJAM ground Bank of India and Staff MANIPUR na SINDUNA First Interbank Friendship Tournament 2025-26 Pangthokhre. Hairiba Friendship Tournament adugi matang da organizer amana fongdorakpada bank ki staff sing haibasi wakal da pressure aduki matik LEIBA maramna hakchang da akaiba kaya lakhali pumnama asregi kharada oirabasu ngakthoknaba mind fresh ohenanabagidamagta outdoor game amasu oiriba cricket asibu select tawduna pukning wakal pothanaba hakchang phana leinabagi pandamda friendship tournament adu pangthokpan haiba wafam thamlakli interbank friendship tournament ki ahanba sanakiba match da Bandhan Bank na RBI Reserve Bank of India bu wicket nipa da mai tiba piki match adu da Bandhan Bank ki ningthaujam Sunil na man of the match ki mana fangki ani suba sanakiba match da Manipur Rural Bank na Manipur State Cooperative Bank pu run mapan henduna thoiba ngamki match asida Manipur Rural Bank ki khwairakpam Pradeep Kishore na man of the match ki mana fangba ngamki Cricket hai sisu outdoor game yamna entertaining oiba yamna nungai ba stress out oiba game amu oiba nina hakchang phana thaim nambagi damak ki pandam da akoina hai ba tournament je sinjabane duga akoi gi tournament ji akoi gi hakchang phana leitar gadi mentally fit orakani mentally fit oitar gadi akoi gi sanaba matam da su working culture environment da su afaba akoi gi kanu ma lakani na working positive ama lakani aduna maram oiraga akoina cricket tournament je sinjabane ado mayamna su koi team biri ba mayam puna mak samda sponsors sportsmanship ta sanabiraga yamna nungai cricket tournament am ohenje duga first of all koi thaga chani koi organizer adage koi tournament ji mapung phana simbi bada koi sponsors khuding mapu ju koi thagat pa phungduk chari